ngarang America da White House ki Oval Office ta Donald Trump na Ukraine ki president ama oiripa any country ki oisunu president ama da adum haina ngang ki bado ama tu amadi am sathina mong ama itata dana izzat ama thamdana Ukraine ki president asibu president amagi izzat amadi phangpham thokpa izzat ki mong da wangang ki dapa imung amagi machin manaw ki marak tagum natrag manaw nu pan traga kanagum kairoi lekai ki nu pam da ngang bagi phibam da ngang ki ba masigi saktam asina hojik Europe ta inter Europe ta hojik niamnamak nuainadre amadi Canada ki Prime Minister France German any country ogisono Poland ama Latvia punumak ase am nuai khitra amasung Zelensky ki tamakta inter Europe lep li haikre aduga mokhoina haikre hojik ase free world ki tamakta America leader natre aduna leader ama mathou tai haibo phom ase mokhoi lon narakle especially European Union nation mayamgi union asina haiki maudi adugumba phibamda Donald Trump de bebar tauki tawrakhi obelda maki yumda puraga tawrakpugumbani masigi matungda aikhoi Zelensky da makta lepli haidra Zelensky da makta lepli harise Zelensky da paisa pisalaga makhoi gi defense ki budget asi yamgot am khalaklaga hojik ka Zelensky means Ukraine ga Russia ga fight to hondori bra masini question am arise story say yes Donald Trump da haiki boado mak nungai kide adubu masigi da makta Zelensky bu thaglaga war asi to hondori bra tasengna inter prithvi ase shocking ni Zelensky da ngang ki bo ase yam phajane haibase aduna hojik mak ki ngang da kharba tung da Donald Trump ki tweet chula kharba tung da Zelensky ase ovel da ki thorak ma tung da prithvi ki maruina Europe ki leaders sing ase yamna shocking ni aduga mokoi WhatsApp amati mokoi ki Twitter sing sida yamna wakan le irak ni sini wadi Zelensky da adumaina haifam thokte adumaina haifam thokte haibo apom se aduna mokoi ki support ni moral support ni amadi financial amadi atai purmak su support ro kani be strong don't worry ka haibo apom se Europe tagi Canada Italy Germany asom tagi yamna kanna mathang hairak lisini amasung hojik ta sengnamaki Europe ki countries sing ase pullaga mokoi kainomadi tawdore mawdi tasengna Europe tagi Ukraine tagi USS tongana takre aduna aikoi gi thokpa ma defense budget hengat alo military masing hengat alo amadi aikoi gi isagi thokpa ma Europe kandabiyate Ukraine kandabiyate Russia gi makhuta gi haibo ase makoi gi achet pathajaba amadi achet pathabak ni hani khandare hairi aduga world leadersing asina Trump na chairo matungda mapu support to na irakpa wafam sing asida Zelensky na thank you haibo wafam siam hairi aduga nahakoi support to mathau ta aipu amasung nahakoi support mathau ni aikoi Russia ga war loiroi amasung Russia ga sokna tuna laikani haibo ase hojikka Zelensky yam kana hairi amorom da Donald Trump na hairi bana hojik nangki war se to matam natre amasung nangi war se tawraduna nangi lamase amuk hana loss ohelagira mangki bakar mangkre Putin da bithokro adu matung da ceasefire tawro adu ki matung da yengsi peace lom ta lakpra haibu wani adu ga defense budget ekoi USA isamak ke so ekoi defense budget ase khara 50% down ohelagira khalli ekoi side ma da development lom da pura ke khalli nangon da amuk billion paisa kharcha to bage ekoi da timing leitri ekoi di paisa su leiti haibu apam chene ekoi $1 trillion kaya ekoi jik tiu da leiri aduna aikoi prithvi order ase mongam da purake peace purake asigum wakan sini hairi am da Donald Trump da hairi sa amorom da Zelensky na haibana aduna te Oval Office ta phanasu Donald Trump abdi makoi gi Vice President JD Vance asina yamna kanna Zelensky gi matak tangang bi khrak su prithvi ki khaibok amana prithvi gi mafam kya da gi Zelensky bu support to wisere yam kana haina rek se Zelensky Trump ki amadi JD Vance ki America gi masi akan bana wala se tokhan gani haina silak pasita mak swearam desini aduka na Zelensky da wangang bagi Zelensky na masida haiki madudi na khoina asugam Putin gi damakta Putin gi maramda petha khrise nauta khrise karigino Putin gi maramda aikoi da su wafam kharate hangpam tho idana sini Zelensky wa 2014 gi Russia na aikoi da asumta attack to don laira bani aikoi ase hantadun laibani aduga marakta ceasefire gi wafam ka asu handa ki leire adubu ceasefire ase Russia na violation tora ga aikoi da directly se masi ki maramna aikoi ngasi aduki matik down oikre aduga masi gi saktam da hekta aikoi na karmana surrender tawni haibo wafam sini Zelensky ni yung dan leram se American haibuwa amamon haibuwa sukya yate aduga Trump koina hairi basina nakhunang kayam koina war
ꯁꯣꯛꯅꯕ ꯉꯝꯗꯣꯔꯤꯅꯣ ꯔꯥꯁꯤꯌꯥꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕꯅ aduna nang na khoi kyam power like kidra USA na war tawba USA na aduna na khoi kyam power like kidra USA na khoi de people na khoi war sok na repana hojik USA na haiba kari ya to USA na ya USA na haiba ya to ba US pu disrespect to business ne machina sathen nai kha poni ko adu bu Zelensky na high kre deal chu to roi aduga Russia gi mang do khoi sare da chu to roi aduga war cha thani haidra hojik Europe ki kanglup Europe ki char leaders makhoi sena Ukraine gi makta le pi high kre aduga Ukraine ki support to di high kre adu US na to ram khoi ngam dori ba Joe Biden gi matam da tau ki bugum khoi ngam dori ba Zelensky ki isat lokhat pani haidana Europe ki country sing yam kan ngak tuna lakli Zelensky su tawbagi di tam di leiba president amani mak US ki pressure da ta di